matung ina Home Minister Amit Shah Nasu Thabak Toubirakkani Haibagi Thajaba CHAONA lei BIREN manipur census pangthoktrinaida NRC hana chatnahangadabani haiduna miyamna demand tawnarakliba asida Union Home Minister Amit Shah Nasu Meeyamgi Apamba Matung ina Thabak Toubirakkani Haibagi Thajaba CHAONA lei haina hanagi Chief Minister BIREN MLA na phongdokri New Delhi dangarang chatuna Union Home Minister Amit Shah ka unaruba matungda Imphal Airport thonglakibada mahakna wafam asi paumisingda phongdokhibani BIREN makhatana hai manipur census pangthoktrinaigi mamangda NRC hana update tawnabagi wafam yauna manipur da oirakliba demographic imbalance ki matangda Home Minister Amit Shah da wafam kaya mahakna pukhatki hairi manipur miyamna census pangthokpada athengba amata leite tawbatabu census pangthoktrinaida state asida NRC hana update tawbiu haibani haibasu phongdoklamki hairi Demand asigidamakta haukiba ahingnongyadagi pung 9 gi general strike ki khongjang changshinba hokre hainasu mahakna Amit Shah da phongdoklamki hairi amaromda mahakna Chief Minister oiringai matamda manipur da NRC chatna hananaba kumja lisingani kunhumdagi February amadi kumja lisingani nifu kungamari da state cabinet mifamna warib laukibaga loinana manipur legislative assembly na laukiba warib yauna manipur da NRC chatna hanbinaba taksinbada Ministry lagi manipur lengak tharakkiba cherol singbu reference oina puthokuna Home Minister da khangalamki hairi loinana hauzik manipur da illegal immigrants singna maram oiraga state asigi demography da imbalance orakpa amadi lengakna sakhangdaba khul jamapan hena leirambagi wafamsu Home Minister da mahakna nahuna na ningsinglamle hairi manipur gi miyamna thengnariba tongan ba issue amadi hauzik chathariba blockade amasung counter blockade ki matangda su palangki mahakna phongdoklamba wafam sing Home Minister Amit Shah na poning changna tabibaga loinana hojik miyamna pamliba census pangthoktrinaida NRC update tawbagi wafam asigi matangda Meeyamgi Apambagi Matung ina Thabak Paikhalakani Haibagi Thajaba CHAONA leire hainasu paumi singda phongdokhi